Inama, ay ngasidi koksiyam ngawe. School do chatpa ngamdoy mandre. Dolina, adumaina nachindo kayam kuina thikidawrige. Nangna school chatradine aigi thabakta asoiba yamna lakadawriba. Yam thuna loisilo aduga chakho. Chaksune ai thongba ngamoy. Nangna thonglaga charaga chachakhidawni. Thongba talagana chadana adum chalo. Ngasigi numita nang school chatabadi sungya yaroy. Asi hairamlaga Dolly du magi phone adu lauthokduna met tuna magi kada amuk changduna tumkhre. Thasna masadu hainingda manam mabuki jabadagi school dress tu loishillaga chak chadana school da chatkhre. Dolly su pungkhai muk leiraga thasna leiribra yenge haiduna thasna gi kada prap changai. Adubu Thasna leiramdaba aduda harauna nokchei. Thasna gi ka aduda changsillaktuna asum koilei leiduna yenglakpada Thasna gi lairik tokfam table aduda leptuna leiriba leibakna saba sanbi adu urure. Dolina changsinduna sanbi adu makhutuna chetna paisillaga masigi leibakna saba sansinatra madugi angangduna yangawjarise. Ngasidagi ngawri yang taredana. Asi haiduna makhutna pairiba sanbi adu minungshi leidana makhada thadabada sanbi adu makwang tektuna tangkhai tana kaire. Dolina noklaga pharedana si oirade horen slaknage khangni school le khalakwaga. Dolly du noktuna thasnagi kadagi thokre. Numit chap yungba matamni Koraudu nungsa samani haiduna urumda changduna ngaihakta famduna pothagi hek tawbaga magi phone adu amuk lakshili. Korauna kanano mitawrisibo ngahakta pothagi tawbasi phaw pothafum khanghandeba mitna mit chongbane. Phone adu lauthokduna kanano haiduna yengi number adu maming tharamdaba aduda koraudu tanna call adu paikhatli. Hello, kana? Phone tawrakliba mi aduna. Sibu thasnagi mabung korau oibirabra. Korauna. Mane kari leirage. Mi aduna. Haujikmak advance hospital da laknaba tawbiro. Somgi chanupido school da wantharakpadagi haujikana laikannari. Doctor nasu khara luba fivamda leirena hai. Aduna yaradi khara thuna lakpiro. Korau Pau adu tabada mangumna thokre. Phone du kakthatlaga hairakliba hospital adu tamna gari adu yangna thauduna lakle. Hospital yaubaga hangduna lakpada machanupina leiriba room adomda lakle. Room adugi manakta makhoigi school gi miss amaga sir amaga leirami. Korauna chansinduna Sir, miss, kamaina tawraklino amukta haibiyo. Aigi chantombido kadaida leikrage. Mabungay laklena amukta haibiyo. Miss aduna amukta pakhatpa tawbikino lai khuraminase. Aina class lauringayda thasnase toilet chatloge haina hek hagolakbaga khanghaudana gyan mangduna lektharakpane. Korauna Doctor nadi kari hairige miss. Oja nupa aduna koraugi mareng banda pairaga. Korau phibamsi khara luba male. Doctor na upai thisi hairame. Koraudu machanupibu uningbana mahaki masadu maigumna chaktherakle. Tawfam khangdraduna koichat chatuna lei. Ngaihak leiraga doctor su thoklakle. Doctor hek thoklakpaga korau changsinduna. Doctor ichantomi gi fivam sibu kamaina tawbirage. Doctor aduna angang sigi mi oibirabra. Korauna mane ai magi mabungne. Doctor na ai gi kada amukta lakpiyo. Korau doctor dugi matung inaduna doctor gi kada punna changminarakle. Doctor aduna chair aduda amukta lengshinbiyo. Korau na chair aduda famduna haujikpu karamba phibamda leibirige doctor. Doctor aduna sor ama sangna hondoklaga ai wahang khara hana hangjakhige
Sengnadi pakhum bibiyuko. Korauna. Pisage doctor. Doctor aduna. Yumda angangsi kari thabak suhanbige. Korauna. Aigi Chantombidi yumda kari suhandiye doctor. Kaidawiba yaurage. Doctor aduna mangak to hairaga. Thabak suhali. Angangsi mage chahiga chanadaba thabak kaya ama suhali. Aduga chabasu machi oidaba ngakta pizai. Aduna angangsigi part khudingmak si amana phai haiduna lokhatpa yaba part amata yaudre. Aina sum khanbada angangsina chanabada poison fawwa thabra haina kanna chunne. Adubu test makha tana tawkhini aduga loina khanglani. Aduga angangsigi fibam sidi ngasi hayeng tamba ngamde. Koraudu sauraduna makhutna table aduda kanna tharaduna thuklauna hagalai. Doctor karino doctor na haibiribudubo aigi chantombidi aigi thawaini aigi chantombida adumna haiba yaroi mabungai leiringaida ichantombigi matuna masokpa yaroi asi hairamlaga sauna doctor gi kadagi tholakle. Doctor du korona fingalakpa aduda ngakna yengduna leihawi. Koraudu machanupina leiriba room aduda changlakle. Thasnadu mamitu uirum pangduna leirami. Mabung changlakpadu ubada harauna nokti nokchaning nokchabagi pangaldi leijada. Wana machinbal anidu chingnaduna nokmi tawrai. Machanna noklakpa adu ujabada asawbagi masak oiramba koraudu momo nokpa minokna mahut senduna. Ichantombi tachaw lakle ichan kaisuk tawroye. Haiduna machanupigi manakta changlaktuna fammi. Thasna masadu sonba henman khibana machinna tachaw haina nungsina kaujaba phawba ngamjadre. Thasna mabungda munna yengduna sakpham hongdana mapi leppa leitana chentharai. Korauna machanupigi mapi adu taithoklaga. Karigi kaplino tachaw laye ichantombina kappadi tachaw su kapningle kapkano maramokpane. Thasna adu ye thangba makhutu wana thangatpa ngamboi ngamdaboi tawduna thangalai. Aduga mabungi mamaida nanduna kapkano haibagi matagum makoktu tapna hai. Machanupigi mataw adu uraga koraudi magi thamoi adu machet tana kaire. Thasna machinda tapna soli. Tachaw aigi sanbido. Wahay asi phawba mapung phana haiba ngamdringaida thasna adu sor phungalaktuna khudak aduda mabungi mamaida nalamba makhut adu padrak launa thadarai. Panglamba mamit adusu tapna adum ushinkre. Thasna adu mabungda karigumba wahay ama phawba haijaba ngamlamdana ningamdana adum laireibagda tinkre. Korau machanupina mamit ushinkhiba aduda pakhattuna. Ichantombi nangbu kaidawrage se namit pango ichantombi aigi chantombi se kainoma tawkhre tachawna kauribasi tadrabo nangbo se namit pango nang tachawbu thadoktuna mafam kaidasu chatkhiba yaroye ichantombi. Korau machanupibu chetna mathada konkhattuna kablai. Ngasai makhai mapanda leiruba oja anidusu changsillaktuna yenglubada oiramliba mataw adu ubada thasnabu nungsina kauduna kapcherai. Koraudi angawba amagum machanupibu kauduna kapli. Nang tachawbu warorabro se awgaloy chantombi tachaw nang yaudana hingba ngamloye. Ichangi nungshiba momonokba maithongbu yengjaraga awaba gumba kaujaribani se awgatlo ichangi nungshiba maithong udana ai karamna hingani se awgalo ichantombi. Koraugi mataw aduna manak nakpada leiriba mi khudingmak kaptaba amata yawkhidre. Thasna leitabagi paw asi doli sutare. Adubu angakpani kayada kankraba magi thamoino. Minungshimarik ama fawba magi maithongda taba ude. Karigino thasnabu mana aduki matik tathiriba.
ꯊꯥꯁꯅꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯐꯥꯎꯕ ꯈꯪꯖꯗꯦ꯫ ꯀꯣꯔꯧ ꯃꯆꯟꯅꯨꯄꯤꯅ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯈꯤꯗ꯭ꯔꯦ꯫ ꯀꯣꯔꯧꯅ ꯃꯆꯟꯅꯨꯄꯤꯒꯤ ꯐꯃꯨꯡꯗ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯊꯗꯨꯅ ꯑꯁꯨꯝ ꯐꯝꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯆꯟꯅꯨꯄꯤꯒꯤ ꯇꯦꯕꯜ ꯃꯈꯥꯗ ꯂꯩꯕꯥꯛꯀꯤ ꯁꯟꯕꯤ ꯑꯗꯨ ꯃꯌꯥꯏꯗ ꯇꯦꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯦ꯫ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯇꯦꯛꯄ ꯁꯟꯕꯤ ꯑꯗꯨ ꯈꯨꯟꯀꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ "ꯏꯆꯟꯇꯣꯝꯕꯤ, ꯅꯪꯒꯤ ꯇꯥꯆꯧꯅ ꯂꯩꯕꯤꯈꯤꯕ ꯁꯟꯕꯤꯗꯣ ꯁꯤꯗ ꯂꯩꯔꯝꯃꯦ꯫ ꯍꯣꯔꯦꯟ ꯇꯥꯆꯧꯅ ꯅꯪꯉꯣꯟꯗ ꯄꯤꯗꯣꯏꯅꯦ꯫ ꯂꯩꯔꯝꯃꯨꯀꯣ ꯅꯪ, ꯇꯥꯆꯧ ꯊꯨꯅ ꯂꯥꯛꯀꯗꯣꯏꯅꯦ." ꯀꯣꯔꯧ ꯃꯆꯟꯅꯨꯄꯤꯒꯤ ꯇꯦꯕꯜꯗ ꯑꯃꯨꯛ ꯌꯦꯡꯈꯠꯂꯛꯇꯨꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯨꯕꯥꯛꯃꯨꯛ ꯄꯥꯛꯄ ꯗꯥꯏꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯗꯥꯏꯔꯤ ꯑꯗꯨ ꯀꯣꯔꯧꯅ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯔꯨꯕꯗ ꯗꯣꯂꯤꯅ ꯊꯥꯁꯅꯥꯗ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯔꯧ ꯃꯗꯨ ꯄꯥꯔꯨꯔꯒ ꯁꯥꯎꯔꯨꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ "ꯏꯆꯟꯇꯣꯝꯕꯤ, ꯅꯪ ꯇꯥꯆꯧꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯗꯁꯨ ꯅꯤꯟꯗꯥ ꯇꯧꯔꯔꯣꯏ꯫ ꯏꯆꯟꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯗ ꯇꯥꯆꯧꯁꯨ ꯃꯇꯨꯡ ꯏꯜꯂꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯗꯣꯂꯤꯕꯨ ꯌꯦꯡꯂꯛꯏ꯫ ꯗꯣꯂꯤ ꯑꯇꯩ ꯑꯇꯩꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯐꯃꯨꯡ ꯃꯊꯛꯇ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯔꯧ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯥꯅ ꯄꯥꯏꯔꯛꯄ ꯗꯥꯏꯔꯤ ꯑꯗꯨ ꯗꯣꯂꯤꯗ ꯂꯪꯁꯤꯜꯂꯝꯂꯒ ꯃꯈꯨꯠ ꯑꯣꯏꯗ ꯃꯆꯟꯅꯨꯄꯤꯒꯤ ꯑꯇꯦꯛꯄ ꯁꯟꯕꯤ ꯑꯗꯨ ꯄꯥꯏꯔꯒ ꯌꯦꯠꯇꯅ ꯍꯨ ꯂꯤꯛꯂꯤ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯅꯣꯡꯁꯨ ꯑꯈꯛ ꯑꯔꯥꯎꯒ ꯂꯣꯏꯅꯗꯨꯅ ꯆꯨꯊꯔꯛꯂꯦ꯫ ꯗꯣꯂꯤ ꯃꯄꯨꯔꯣꯏꯕꯅ ꯆꯦꯟꯈꯤꯕ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯀꯣꯔꯧꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯗꯣꯂꯤ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯈꯤꯗꯨꯅ ꯂꯝꯕꯤꯗꯨꯗ ꯂꯦꯞꯂꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯣꯡꯅ ꯇꯨꯊꯔꯛꯏ꯫